Akiswani Imphal Nolini Devi na pau pajari ahanbada madu iba pau Masamau phaba Bharat ama ohenabagi pandamda satharakliba Fit India Sundays on Cycle ngasi Imphal da pangthokre Manipur Police na haidi Rajya sida hujik leiriba rajnitigi charangnaba sigi kudong chaba lauraga MLA singbu lan uhunba yaba thong sathaba myoi singi mathakta aingi oiba thabak lokhutkani प्रधानमंत्री नरेंद्र मोदी ने हाइडी मालिम की साखुत लेबाक सिंगी खना नैनबदा भारत चुक मनुंग चल्ली अमिसुंग केंद्र की हकसेल मंत्री जेपी नड्डा ने हाइडी प्रधानमंत्री नरेंद्र मोदी की लुचिंग मखादा लेबाक असिदा अना लायंग की लमदा अहुंगबा अमा पुरकपा ngamle Masamau phaba Bharat ama ohenabagi pandamda satharakliba Fit India Sundays on Cycle ngasi Imphal gi takgel da leiba Sports Authority of India sai North East Regional Center na sinduna pangthokre Cycle gi khongchet adu Imphal gi sai complex ta ki hauraga kangda gi nongchup thangba gate phawba yoruraba matung sai complex ta amuk halaktuna lamthung pham oiki Thauram to the Traffic Control Police ki SP Prames Arambam, Imphal Smart City Limited ki Chief Executive Officer TS Hari Kumar, Khelo India ki Assistant Director Laisram Samrityan, Charukyaki, Luinana, Social Media Influencer, Davidson Lekangbam na Cycle Rally Eduki Brand Ambassador Oiki. Sai NERC ki staff cyclist amadi Traffic Control Police wingi personal singna saruk yatuna satkiba cycle ki khongchet adugamari lenana Traffic Police ki SP Prames Arambam na khai Haujik malem ki oina lakliba ahungba kaya asida seltung ki phibam phagat bakhak natana masamau phana leiba yamna mag tangai fate mangna hai Koigi Fit India Sundays on Cycle haiba keno event se yam thinai keno tongje appreciate tongje masina koigi cycle thoba haiba sidi khwaidagi koigi easiest form of exercise ni exercise oiba commuting su phasana tawba yaba to traffic point of view dairaga so koina keno gi gari achau chau mayam taw thogdor tholok to so podi week amada at least koina akoi isa gi cycle leiba do week amada amurak lawyer su atawyer su sum mayam na thobiraga di koi lambi da su koigi chilliba kholiba mayam sida su dum handa boy kani ana sigumba koigi yamna phazaraba event kanoga koigi nungi athayam leiraba kanaraba kanogi na hawalaiba koigi naha kamam da sam kanagadaba Sundays on Cycle se si makata na so yam phazana successful hoina tathabada koigi sai kanguna tathabada koi traffic ki site tagi so angamba mateng pangjagani Kendra ki Labour and Employment Mantri Dr. Mansukh Mandaviya nasu Mumbai da pangthokpa Fit India Sunday on Cycle gi khongchet ta sarukyaki Fight Obesity haiba hiramda pangthokiba cycle rally adu Gate of India dagi Girgaon Chowpati phawba chatki campaign asi mamang sahi ki December 22 da pollution ka solution haiba hiramda Bharat bombada haudokkibani Manipur ki hujik oiriba rajniti gi tangdu leita daba phibam asi yengsinaba lakhiba BJP North East ki incharge Sambit Patra ngasi ayuk New Delhi gi damak Imphal thadokre Mahakna numit tarit ni Imphal da leirum kiba asida Manipur ki Rajyapal yauna tongan pelucingba kaya ga unaduna parisanaki Manipur Police na haidi Rajya sida hujik leiriba rajniti gi sarangnaba sigi kudong chaba lauraga MLA singbu lan uhunba yaba thong chathaba myoi singki mathakta ain gi oiba thabak lokhutkani Police ki paun hai masakhangdaba myoi kharana hujik leiriba rajniti gi Charangnaba asiki khudong chaba lauraga MLA singbu lan uhun badanatana phone taropagi wakaching police na phangle hiram asiki matangda Imphal Police Station da FIR ama lokatle amasung tangai fadaba aingi thabak sing lokatle Manipur da thokliba irang asi laksinaba security force ki apunba kangbuna ching amasung tampaki tongan ba mafam kaya da leptana thiumbagi thabak sathabada KNA ki myoi taret yauna khujukhulai kaya fagatle Police ki pauna hai haukiba irai numita security force ki kangbuna Surachandpur jila ki Sangai Court Police Station ki manung chanba Kaukol village area dagi KNA ki kadarni haiba myoi taret nongmai ka konana fare myoi sing asidagi AK47 ki rifle ani 7.62 ki assault rifle ama single bore rifle ahum AK47 ki magazine tara 7.62 mm ki kapayariba nongmai maru zatuk yangkhai mari single bore rifle ki kapayariba maru tara mapan mobile phone taru baupeng radio set ahum amadi Maruti Gypsy ama yauri Security Force ki kangbun haukiba irai numita Tengnopal jila gi Sinam village da thi humbagi thabak sathabada bom yauna khujuk khulai kaya phagale
Fagalapa Pulam Sinki Manungda Magazine ka Kunana 9mm pistol ama, Russia na Saba 7.65 mm ki pistol ama, sana kapayaba motor ani, IED bom tara mga SLR ki kapayariba, nung may marutara AK ki kapayariba, marutara insas rifle ki marukun mga, hand grenade marina singpay yauri. Security Force na Tingnopal Jila ki border pillar number humputra humdoi amasung humputra marigi tainaba mapam amataki ti humbagi tabak sa tabada 12 bore pump gun ani single barrel rifle ama hand grenade mari wireless set ani 12 bore gi nongoi maru marputra mari pagat pangam ki hairi Assam की मुख्यमंत्री हिमंता बिस्वा शर्मा ने हाईरी गुवाहाटी की खानापारादा लाइबा वेटरिनरी कॉलेज फील्ड थाजी की कुनमंगा अमसुंग कुंतरुक पांगथोकदबा एडवांटेजेस Assam 2.0 da lebak tare na saruk yakani lebak sing azigi manungda Bhutan Japan Australia Singapore Thailand Malaysia amasung United Arab Emirates yauri Mangna hai Bharat ki awang nupuk damdam da pangthokadaba khwadi chawba investment amasung infrastructure summit asi Pradhan Mantri Narendra Modi na Guwahati ki Saru Sajai Stadium da thasigi kunmari da pangthokpa thorum amada hodokani Numinini subna sathagadoriba business summit asida malem ki udyog ki luching basing amadi leibak kaya ki mihuching saruk yakani Meghalaya ki hill farmer C-Tech Mushroom Cooperative Society Limited na raija duda jenggung gi pothok hingat hanaba amadi kaithelda marang kaina panghunba ngamna bagi pandamda Japan gi Yachts Corporation ka yana zerol ama sahi tongnakre Yana zerol adu madu oina longmi singna anoba technology sijinaduna lau singuda kumang chawsin baga loinana makoina puthok lipa pothok sing malem gi kaithelda marang kaina phanghanabani tabiri pa pawasi Akasbani Imphal takini Pradhanmantri Narendra Modi na hairi malim gi sakhwat palibak singi khana neinabada Bharat chu manung chali loinana tungda sakhwat lamjel da mangjil thaba lebak ama oirakpa yana hiram kaya da khanabada su yauri Delhi dangarak pangthokiba summit amada Sri Modi na hai malim danga city Bharat chu sakhwat lebak singi manungda kumang chawsilakliba lebak ama oina singthari Malim ki oiba tungan ba sakhwat thorang ki hiram singda saruk yaba ngamgani habagi thajabasu nongma gi hengalakli Pradhan Mantri na hai haukiba English ngani tara mari tagi ngasi phawbada leibak asigi sakhwat thorang ki thabak singda khumang chawsili Bharat na sahi tara asida malem gi senmit londa mangjil thari ba leibak manga gi manung chanba ngamle masida sunatana mahaki lengak asigi luching makhada lalolitik toba haibasi araiba ama ohele Chakhotpa Bharat ama ohena ba changchilakli ba khongjang asida private sector na madu oiba khongbu ama oiri Kendra ki hakchel amasung yaphei Imphal Mantri JP Nadda na hairi Pradhan Mantri Narendra Modi ki luching makhada lebak asida ana layeng gi lamda ahongba ama purakpa ngamle New Delhi tangarang pangthokpa ani suba AIMS Oncology Conclave lisingani kunmanga haudopagi thoramda wangang laduna Sri Nadda na hai National Cancer Institute da bone marrow transplant ki khudong sabaleide Mangna hai lebak asigi tungan ba mafam singda hangliba Ayushman Arogya Mandir singda haujik phawbida mioi koti kuntaruk hena oral cancer ki screening tawde mioi koti tara marina breast cancer amadi koti mapana cervical cancer ki screening tawkre Railway Mantralay na hai New Delhi Railway Station dangarang numidang mina sinabagi thodok da laikhidraba mioi singi imong manungda lupa lakh tara phibam luna sokpa singdana lupa lakh ani makhai aduga khara sokpa singdana lupa lakh amamamgi tengbang pirakani laibak thipa thodo aduda yamdrabada mioi tara manga sikhi kaya amana asopan nangki thodo asibu Rashtrapati Draupadi Murmu Pradhan Mantri Narendra Modi yauna luchingba kaya na awaba phungdorakli aruibada maruiba pau mukhana Masamau phaba Bharat ama ohena bagi pandam da satharakliba Fit India Sundays on Cycle ngasi Imphal da pangtokre Manipur Police na hairi raja si da haujik oiriba rajniti gi sarang na pasigi kudong chaba lauraga MLA singbu lan uhun ba yaba thawung sathaba mioi singi mathakta ain gi oiba thabak lokhatkani Pradhan Mantri Narendra Modi na hairi malim gi sakhwala balebak singi khana nainabada Bharat chu manung chali amasung Kendra ki Haksel Mantri JP Nadda na hairi Pradhan Mantri Narendra Modi ki luching makhada leibak asida ana layeng ki lamda ahongba ama purak pangamle pauloi jare